Assam Rifles amasung Manipur University anina sinduna pangthokiba North East Seminar da Khanakiba wafam sing adu yamna sinthaningai oi haina Thadou Academic Society na phongdorakli. Society asina thadorakpa cherolamada Manipur tri-ethnic state haibadi Kuki Naga amasung Maitai Gini haiba Lana uhanba adu reject tawe Thadou scholar researchers amasung citizen singi mahut siliba tasna Manipur da ethnic framework ke makada Thadou identity ngak senana ba amadi Yokhana ba chapchana firep lawi seminar kayada Manipur asi Maitai Kuki Nagagi oiba tri-ethnic state ni haina lana wahan thokpiba asi chapchana reject tawre Banita naurem na Manipur gi multi-ethnic character ni haina utkiba amasung state asida lairiba indigenous communities singi chapchaba identification darkar oi haikibadu thagatpa phongdokle state asigi institution sing mapung oina Indian Army ki personnel sing academic amasung lenga ki institution sing amasung agency sing na administration recruitment amadi reservation na chingbada Kuki Naga Maite framework haina Kudak Chagi Thadokpana Hena Afava Oigani Amasung Masimakna group Sagatuna Thazanaba Amasung Ing Tappa Lainana Bahonabada Oigani Haibagi Wafam Su Tamlaki